ꯑꯩꯈꯣꯏ ꯁꯤꯔꯕꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯝꯃꯔ ꯀꯦꯝꯞ ꯇꯧꯕꯒꯤ ꯃꯅꯨꯡꯁꯤꯗ ꯅꯦꯆꯔ ꯋꯥꯔꯛꯁ ꯍꯥꯏꯅ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯔꯅꯤꯡ ꯑꯕꯥꯎꯠ ꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯦꯟड ꯀꯟꯖꯔꯕꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯌꯥ ꯇꯝꯌꯥꯁꯦ ꯁꯤꯔꯕꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯨꯋꯥꯡꯁꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯦ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯂꯣꯏꯅꯅ ꯑꯣꯖꯥꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯄꯤꯄꯜꯒ ꯌꯥꯎꯔꯒ ꯂꯣꯏꯅꯅ ꯆꯠꯄꯁꯤꯗ ꯄꯥꯝꯕꯤ ꯈꯔ ꯐꯨꯛꯆꯔꯤꯕꯁꯦ ꯑꯉꯥꯡꯈꯩꯅ ꯅꯪ ꯍꯥꯟꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯛꯑꯣ ꯄꯥꯝꯕꯤꯗꯣ ꯁꯤꯒꯤ ꯃꯅꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯈꯪꯉꯥ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯪ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯁꯤꯒꯤ ꯃꯅꯥꯁꯤꯗ ꯆꯒꯨꯝ ꯑꯍꯨꯝ ꯍꯥꯞꯄꯒ ꯀꯩꯅꯣꯗ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯣꯡꯃꯪꯈꯥ ꯃꯅꯥ ꯁꯤꯁꯦ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯅꯦ ꯑꯩꯈꯣꯏꯅ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯅꯥꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕꯩꯁꯨ ꯈꯪꯅꯩ ꯁꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄꯗꯤ ꯀꯩ ꯃꯤꯡ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯔꯣ ꯈꯔ ꯍꯧꯅ ꯉꯥꯡꯕ ꯇꯥꯗ꯭ꯔꯦ ꯑꯅꯤꯄꯃ ꯁꯤꯒꯤ ꯃꯅꯥꯁꯤꯅ ꯈꯣꯡꯖꯣꯟ ꯃꯅꯥꯅꯤ ꯃꯥꯏ ꯅꯧꯔꯤꯉꯩꯗ ꯆꯥꯕ ꯌꯥꯝ ꯍꯥꯎꯏ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯆꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟ ꯐꯥꯏꯕ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯣ ꯑꯗꯨꯝ ꯏꯇꯣꯟ ꯐꯥꯏꯕ ꯐꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯥꯁꯤꯅ ꯅꯧꯔꯤꯉꯩꯗ ꯆꯥꯕꯗ ꯏꯇꯣꯟ ꯐꯥꯏꯕ ꯑꯐꯛꯄꯗꯨꯅ ꯏꯇꯣꯟ ꯐꯥꯏꯕ ꯐꯩ ꯑꯇꯣꯞꯄꯗꯨꯗꯤ ꯁꯤꯁꯤꯅ ꯃꯪꯒꯦ ꯑꯁꯤ ꯃꯥꯏ ꯃꯍꯤ ꯆꯥꯕ ꯌꯥꯝ ꯍꯥꯎꯏ ꯀꯩꯅꯣꯗ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯃꯍꯤ ꯊꯛꯄ ꯌꯥꯝ ꯍꯥꯎꯏ ꯁꯤꯅ ꯈꯪꯒ꯭ꯔꯥ ꯀꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯗꯤ ꯃꯅꯥ ꯌꯥꯝ ꯄꯥꯛꯑꯦ ꯑꯗꯣ ꯑꯇꯩꯗꯤ ꯈꯔ ꯈꯪꯅꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯤ ꯁꯦꯞꯁꯤꯡꯗꯣ ꯈꯦꯠꯅꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯃꯅꯥꯒꯤ ꯁꯦꯞꯁꯤꯡꯗꯣ ꯑꯃꯅ ꯄꯥꯛꯑꯦ ꯀꯣ ꯑꯃꯅ ꯄꯥꯛꯑꯦ ꯑꯗꯒꯤ ꯃꯅꯥꯁꯤ ꯁꯥꯠꯄꯒꯤ ꯃꯑꯣꯡꯁꯤ ꯌꯦꯡꯉꯣ ꯑꯃꯅ ꯀꯝꯄꯥꯎꯟꯗ ꯂꯣꯡꯊꯣꯔꯛꯇ꯭ꯔꯦ ꯌꯦꯡꯉꯣ ꯃꯀꯨꯞ ꯄꯥꯜꯂꯒ ꯕ꯭ꯔꯥꯟꯆꯤꯡ ꯁꯤꯁꯇꯦꯝꯗꯣ ꯌꯦꯡꯉꯨꯀꯣ ꯃꯥꯟꯅꯗꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯂꯤꯞꯀꯤ ꯁꯦꯞ ꯌꯦꯡꯗꯣꯏꯅꯤ ꯑꯗꯩ ꯀꯂꯔ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯃꯤꯡ ꯈꯪꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯨꯅ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯌꯨꯠꯈꯩꯅ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯕ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯍꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯕꯖꯥꯔ ꯅꯍꯥ ꯈꯛꯇꯒꯤ ꯍꯥꯏꯕꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯌꯨꯠ ꯈꯛꯇꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯆꯍꯤ 65 ꯁꯨꯔꯕꯤ ꯏꯟꯗꯔꯁꯟ ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯗꯔꯀꯥꯔ ꯃꯈꯣꯏꯗ ꯀꯌꯥꯝ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯍꯥꯁꯤꯡꯅꯗꯤ ꯎ ꯋꯥ ꯄꯥꯝꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗꯦ ꯎꯃꯪ ꯑꯃꯗ ꯎꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯁꯥꯏꯈꯣꯜꯗ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃ ꯅꯣꯡꯁꯨ ꯉꯥꯟꯕ ꯀꯨꯏꯈ꯭ꯔꯕꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯣ ꯏꯆꯥ ꯆꯤꯛꯂꯥꯁꯥ ꯍꯣ ꯏꯆꯥ ꯁꯁꯤ ꯍꯣ ꯏꯆꯥ ꯌꯣꯡ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯁꯤꯗ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯎ ꯋꯥꯗ ꯂꯩꯔꯝꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯀꯤꯗꯨꯅ ꯆꯠꯈꯤ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯣ ꯃꯤꯑꯣꯏꯕ ꯅꯈꯣꯏꯁꯤꯕꯨ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡꯗꯣ ꯎꯗꯦꯗꯣ ꯉꯁꯤꯗꯤ Sini udah pamit siang sebentar itu lagi dan kali ini apa? Hey, miyoiba, minus late ba miyoiba? ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯈꯪꯖꯧꯍꯦ ꯅꯈꯣꯏ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ.
Ini tahu, tahu kamu belum terlebih ni. Saya ada kau nak beri tahu. Asum na kala ni mata ko kibana ito pas mata mo yor. Hello, Ini tahu. Mong sisi matam chan tu berapa ni na mai tu, angkai ni lakre. Hai. Ako ay nangiwado na bada umang layar ko umang layar niya doon sa una tulad karami. Hey, miyoy ba? Nakoy na wari, nakoy na pinari ba awa kasi nga se, nakoy na tawzaro ba at mahay nga si nakoy na pangli ba se. Nakoy na umawamang kaya yan ba, ching paturel ko, tempo pa asina, nakoy di, ching paturel asibo tempo pa asina, nakoy na pinari ba sina, nakoy na se. Aduna na koy na wari basi nga se kokjage harabadi uwa yan thakba ching patri taya butem thopa asi leptuna asaba atuba asaba chima prok na ko na jaw kay na koy Ai ko yang sesuai kini mat. Au. Tu mana ko na doroi. Au di uap mata marang kaina thaduna mau sagi khalasi kai dana mo ko na se. Imphal East ki luang chamo makhalai kai dalaiba Sriban Higher Secondary School lasu school ki principal Irom Usara nina lusingduna uchara chanirom mahiro singaloina na thaki uchara singadu da naspati yongshak champra moksmi na singba uhai pan bachara kaya yauki numerasig mari lena na pangtholiba thorum sig matangda principal Irom Usara nina Akasbani Imphal gi pau kangbuda asum na hai Sok lising amaga samapan sumna tare ki megi tang train thoida USA dagi haudorakiba mama oibisingna lauriba thaudang asi kayamuk chawbage haibadu ikai khumnaba utpa oina aduga numit asida mama oibisingda masa singna kayamuk yamna nungsibage kadai phauba kathokpa ngambage haibadu numit asina lakpa sida masa oibisingna mama oibigi mafamda uli afaba samasa ma oiraknaba khonabada thauna phabi mama ama oinaba khotna minarasi 보냅니다. Có pha đấy, một gạo đấy, xin là cái tăng đi pie. Kai no. 진짜 라운드네. 아이기 된 사람들만 민가. Lên đây, cái tiền cũng bắt lấy trọ. Sabin din summer camp gi matung ina team hadi Adolf healthy lifestyle gi mari leina na akhoi ngasi margin gi hangang chingda lakpani ahamada akhoi leihaw ama thaba loi khre ko leihaw Because religious what? Ada di ara mahura. Makong bara madung yan dabra. Yan dari no. Kami pa ya kanabra. Ada maraya ada na. Asnya atu pa makanya. Asnya macam ronda kenal dua kali ko.